Union Home Minister Amit Shah na Manipur gi irang asigi matangda piba statement kayada hongdok hongjin tawduna ngangba asina Meeyamda Chamamnaba Pokhalle haina MPCC ki President K Meghachandra na maral sikhre. Handak Union Home Minister Amit Shah na interview amada pikiba statement gi matangda ngasi BT Rota laiba Congress Bhavan da pangthokpa pawgi mifamda K Meghachandra na makataraduna Manipur da thokliba irang asiga mari lenana Union Home Minister Amit Shah na irang asi ahanbada High Court ki order amada ST demand tawbadagi thokpani haina Parliament da thamkre matungda illegal immigrant na thokanbani haina amuk phongdokre handakna interview amadana community ani khatnabadagi thokpa irang ni haina thamlakpa asi yamna laibak tibani Manipur miyamna irang asi karamba matamda loishingani waroshin karamna purakani amadi leiriba lengak asina irang asi loishinanaba kari thabak paikhalakani haibagi Amit Shah gi bizanda yaudre Masi mahaki wafam aduna takpani Manipur gi Chief Minister nasu thoklibe irang asi illegal immigrant na thokhanbani amuk hairi adudagi amuk law na order collapse oibadagi thokpani amuk hai amadi intelligence ki lapses leibanani amuk haiduna leiri haiki ngarang na intelligence asi tha 15 asi home gi portfolio su pairiba Chief Minister da report pirakte amuk hai mahangna phongdokhibada agency kharana Center da lana report pire hairibadu state gira natraga center gira agency na haibadusu khangdri asigumba lengak ama leirakpa asina center lengak na serious oina lawdi haibadu takli ngahak ngahak ki oina khumduna leiri balengak asina miyam gi khanduna irang asigi waroshin puraktuna tangdu leitaba karamna hanjin halakani MLA minister singna Delhi da camp tawduna leithokhrabra Minister MLA singna Chief Minister amadi lengak ki mayokta Fong na wangang laglaba matamda Meeyamna karamba asa tawduna laikigani center nasu mirai biraba state nasu thabak tawdrabada Meeyamna santi gi kholaw kayam kuina laukigani asigumba lengak asidi India da su leite Manipur da su amukta ukidri haina mahakna phongdoki Home Minister na Honorable Chief Minister na pigi statement se tamna sum laithoraga haujikna at the end masi ethnic conflict ni ethnic class ni harakose masina maram oirakanda Honorable Home Minister amasung Central Government se masina taibadi Manipur ki issue se serious oide maside sida nasung bide aduga home ki administration lairaktraba direct center na masi control tawi haibatusu utlaba aduga intelligence ki report su mongoda pidana center da sakre hairaba contradictory oiba statement mayam singsina santi sikramaina por kadori buno masigi settlement sikramaina lakada buno haibasi parja khudimagna hangbada confused tawba sarkar sigi lairiba paibi neriba honorable minister honorable MLA sing lenga sidai sida amaga chungsanadana thabak tawbugi wafam jomta leitraba minister na si minister gi mayok to open nganga aba adagi MLA sing na sarkar sigi makhada leiriba singsina openly si minister gi mayok ta nganga aba sarkar sigi mayok ta nganga aba state government na su initiate tawdraba center government na su neglected oiraba somdadi leiriba mayam sing system mayam sing loina fail oigre center ki scheme mayam sing parjada pigidaba yaudre misappropriation of fund misuse of fund asum balengak sidi amukta hukudri India da su leite